peace talk ka leibani adu kamai tong na tawbuno haibadu ke ngarang dige ko yaw kana honari ado ikoina su hujiti ai kai karumba peace talk si amwana korona mo ni sei ga sanna ado ali gumma kana gumma ikoi gi sidagi peace talk ka leiba kangbu sing haba punba tawbuda ba leiragadi aingonda hana information piyo aduga karino idu khanaraga tawsi mara leiramba hoi ground rule thugairamba kage leiragasu kaino da ko piyo no kanna honari ado atai makhata na atai dadi tawbuno tawbata aragasu tawge haragasu ikoina hana information pira kana moigi kali tawbuno da hana identify tawna si haidana maina haina giri moi thari basigi exact maram karino haibasi koi huji khangma ngamdri ado moina haibada sam outside area da Kolkata gumbada port khara sena number leibini hai how far it correct or not but aduga state ki manungi oiba port dai moida yamkana ai centralization dai khamgre makata bada sigi leiru port su mara leram kadi ado no bohona bio aduga hoi mara leram kadi koi khangre ko adu mara leram kadi misa oigra madu made ai du mara leram kadi madu ado kristopsi fazana smoothly Sathanaba policy, Adugatai, Makatabat, Lakada Sindi, I could comment ski, Moina, said woman Watana of you, Manhajan. Panam Pauxi Maruebi Epox and Kongasarga Maniputop Sanelgi Makedi Miamda Tamzagi Ahanbadap. Loksaba Mikal Mayashi the BJP Langan Tabak Kaurakli Basi Board Komnabani CPI. Manipurgi BJP Langan Loksaba Mikal Mayashi the department Kara Tabak Launaba notification Tolakibasi board comna Patabani. Masida Miamna, one of Honaba, Low in call Yonari Basi, Tingau Sihaina CPI Manipur State Council Tadorakpa, Siolamanahidi. CPI Tadorakpa Siolamada, Tabak Pangdriba Mai Masing Matiksana Hairabana Hakiagi the Maktadi, Tabak Logani, Hirakasi, Apabo Werabasu, Kauri with Tabak Singasi, Tasing Logodori Brana Tragana, one om sel, Harkraga Tabak Tidibasing Hena, Awabame, Nagadra Haibigi, Akiba Pugnarakli. Tasing na Hairabada Manipurugi Kungang Kunyakayada Wanom Selpi Nabiki the Mugmasagi Lazava Low in Col Yonaba Boxe Singer the advertised Tobagi Sang Hengalakli Hari BJP Langana Karigi the Maktabak Kauribano Miamgi Lantum Komba Yanaba Tabak Werabadi Kudakta Topiu Haiza Low Singadu Masamanga Sil Tanzana Labelam Natabakayari Mapa Mapu Singna Putang Stang the Gitambiramba Low Singadu Atukimatic Mamalayami Mamalyam Krabal Lamadu Kangu takta wanom sel uhen ki bai bisi aikweni yapangam loi thabak sapsana hapegi singnari be singlau khraba thabak kaya nga sipawba sapsana appointment pi taba yauri aduga contract amadi engagement basis ta oina thabak tawba haibisi su maram suksa sa taba thausalamani laiba ki luraba tanja sida relief camp da mapun silen duna tangsa pham lauriba lairik lesu matiksana hairaba naharul thabak phangdaba kya su yauri makhoi damak lenga na karamba kana ba pi gadori bage unemployment haibisi su sathi khraba problem amane masidagi kunai sigi crisis kya tholibani lenga pai ribasingna masi khanmangamdri makhoi si Masagi Maral Tanabamadi Matang Bot Karamna Kagadagi Hibis Kaktani Makoina Kaliba, Numit Kudingi, Lining Wediversi, Corruption Natrabadi, Suya Yararu Habigi Pipam Lakli, Masikanagi Kusim Nano Masidi, Lenga Pai Bissing Amadi Lenga Ki bureaucrat officers in the Tonmani, Mayam Sigi Marakta Asiangba Apaba Misaksi Yawi, some toning Wakas Yawi, Aduguma Misadu, Angauba Apang Wamina Hana Canary, Corruption Litaba Kunayamadi Levakaya. Malem the Masi Langak River Kangwudugi, party Apaba Makalgi, ideology lebedagini. Malem the Sakot Kraba, Sweden Gum Lebaki Matotam Sip, Langak Pa Amatan Miam de Gisel Sade, Miamgi Lanbu, Lebaki Nikali, Humang Tazan attention Miamgi Lanbu, take the guide in a tambi, Huran Bigis and Ability, Masingasimak Ikogi, Lebak Asidadi, Huran Mena Langak Iram the Mamo Erakli, Masi Amutang Sumtoxi, Masap Hava made it. Laibak Tabu, Tabaki Damak Kanbiu, Wanom Sel, Mihobi Runu, Laibaki Nikansi, Madam Kias, Laibana Handaki Tabak, Laugudori Basi Amuktang, Niam Sumna corruption Taudana, Kansi Loinana, corruption later Manipuram or Henduna, Istedasi, Kiam, Sakolakpagi, Haba Yang Minasi Henasu, Sirolas in a Fundorakli. Makasa Tarapoina to Papauna, Class 10 Tagodriba Mahai Racing Dam, Amos Gona Yepapausal Pirakli.
Board of Secondary Education Manipur Bosem Lauduna Thasiki Taragamanga April Nipan Power Pangto Kodoriba Class 10 Examination 2024 Sarugagadaba, Mahirosing the All Manipur Students Guardians Organization, Amasgona Yepausal Pirakli. Amasgona Tadorak Postural Amada, Puna Mahiro Listen Kutraka Tereka Samriga, Humdragani Pani Sarugadra Pangto Kodoriba, Examasibulam the Masita Ladiba, Mama passing, Ozasing, CSO sing, Mahiro Loopsing Miam, Amatoina Mating Pangminaduna, Aswangam Yaudana Pangtuna Bahonamina. Lebaki Irang Panalaba Tara Class 10 exam Sikarigi the Mak Pangtuna Bahonaribano, Amati, Pangtuna Bigi Sam Sapa Punamak Bosem Tauribano Hivasi. Lamdam asida lairiba class 10 exam thagadoriba mahiroi punamangna khangba mathok tai haki mahiroi singi tungi lebak lepa sigumba examination asi thana ba tawjariba mahiroi sing adu haujik lairiba leba ki phiba masina tangdu laita daba mi paiba popa punama du laitana ba akoi punamangna honamina si ta singna lana sigi saitheng phangduna relief camp du lairiba madi mari matagi yumda leiduna exam thana ba honariba mahiroi singi oinadi relief camp singbu Shena Biribising Loidana, Marimata Oiduna Lady Bissingna, Wakal Punging, Sontatana Bamadi, Mairoi Singbu, Mangal people washing Tamdana exam the my partner, exam Taba Loidana, Mitoi Mihenba, Hotno Haiba, Kongtang Sing Lokat Patanga Fade. Guardian Organization on the Lady Ba, Equibusu, Matautarabadi, Mairoi Singi, Mama Mapa Singna Natraga, Relief Games in the Matamama de Hecta. Pau Biratuna Lamda Masigi, my racing Guardian Organization Nihina Lady by Koibusu, Kobiro, Tinta than I quit Yojaraga, Tangai for the Wokal Gueva, Tato the Sintona of Sam Saduna, Lady Hensu Sterolas in a Mahatana Fundurakli. Atopa Pau Madana, Yum the no my capsule and Migi Mayok walk at me pum pum cray. Kairauki and Regi Manungsana, Kiam Gay Manning Lekai the Laiba, MCS Officer, Polem Lenin Yumda, Sakang the Basing the no my capsule and Migi Tong, Yaning the Bafung Doctona, Kiam Gay Yud. Pioneer Club ki miyang Makhara, Kiam Gay Maning Lekai Talaiba, Polem Lenin gi Laikai Gimioising Sarugyadan ngasi wakat mi pam pam cre. Wakat mi pam madru Sarugya kiba Kiam Gay Maning Lekai, Awang Lekai Maira Pai Bilup ki President, Akongwam Ibeyamana Fondora Kipada, Lamda Masida Cookie Singna, Mitei Singi, Matakta, Lanta Silakuna Miokia, Lake Hidre Kayana, Lanzena Duna Awa Setien Kangari. Lana sida mitay fruki miyoising amat oina punsina duna yekna ba mayo nagadaba matamni adubu lamdama sida mafam khudingda mitay masil ungkhanaba khuthana bagi mongda lairi yekna bada tawgudaba thawak thoram sing ekhoi masil marakta sathriba si nuai thaki mangna makha taraduna polem linin gi yumda nuai kapsi liba kari nuai taba lebage hauzik lamdama sida lairiba mipung khudima kham thengna wari Panayamna Wanarabasu, Mipum Kudimang Angamba Pangal Sakti Yamadi Shil Gitonari, Nuai to Papin of a Kia later Basupuna Pamina do Warishanasi, Angama Mating Tonasi, Maira Paibi Equi Lady, Waris Hanabigi Lambisinge, Adobo Equi Masil, Kutana Bigi Taba Asidi, Kudak the Lepio, Lamda Masiki Mapam Amateur Noi Kapa Bomb Tamlamba Amadi Bomb, Pokahan Bigi Tawong Amata Bigan Winasu, Magna Fondoke. Makasa Tarapuina Atin Mapaucra Memna Tamzagi, Nambol Fire Substation Sanga Dunamiam Kusnakre, Nambol Laitonzam Awang Laikait Nauna Saba, Nambol Fire Substation Ngasi, Education Minister Tarazam Basanto Kumana Sangaduna, Miam Kusnakre, Peace Committee Nambol Nasindura Pangto Kiba Sangabagi Taramadu, the Education Minister Tanazam Basanto Kumana Fondo Kibada, Sokolak Pamadi, Missing Yam Kalakpaki Matungina, Mayaulang Amadi Ate disaster Adum Tolakani. Nambol area fire station later than among the Kudung Sadava, Amadi Awaba Mayonarambadu, substation she later Vanina Awaba Kradi Kolkani. Fire substation Sina, Nauria Pokanglakpa, Quantauzam, Oinam, Wangway, Nambol, Oinam Kendrada, Kana Pigani. Fire substation Simanipuda, Anova fire substation Taragamari Hangabigi the Maklang Pekalakpa, Torangi Manunda, Ahan Boy Hangani. Station asi taraga mga suba Finance Commission gi makara sanction lakpada upgrade toraga mapung phaw fire substation ohena na buhona gani loinana kendra sigi tuan ba development program sing su khumang saksina pakhet kani hanasu Minister Basanto Kumar na makata na phungdoki sanga bagi thora madu fire substation sariwa lam adubu donate toriba nambol Laiton Jamdagi, Long Jam Ningol, Meamana, Lamgi Patasu, Minister of Kusinarava, Matunda, Minister of Fire Service Key Director of Kusinaki.
Manipur thokliba lam asi laikhidraba longjam pisak singa amadi longjam selungjaw singi ming da katpani thauramadu Manipur Fire Service ki Director Laisram Navachandra Nambol Kendra gi SDO Sagolsam Indazit jauna miyoy kyana saruk yakhi amaromdana laikhidraba ingosa gi aroiba mathong mangam pangthoklagani langthabal lep maya lekai degi ningthaujam ingosa sai yankhai manga mihata sienaba sing jail thajin krabana maki haksang loroga aroiba mathong mangam pangthoklagani haina Disabled Development Association ki advisor Dr. Kiran Yendrembam na phongtokre ngasi Manipur Press Club ki Kaubru Conference Hall da pangthokiba pawgi miphamamada Dr. Endrembam Kiran hai thasi ki tarukta langthaba lep maya lekai degi ningthaujam ingosa sai yankhai manga apokpa en manibu minung silaitana hatok pirambi ki thawdo aduga mari leidana Imphal West ASP na asauba thodang lobiduna sienaba miyoy uhum pharaba matungarang GSM Imphal West na jail thajingkre Mana makataraduna MCAC ga mari lainana CM ki GSM ri Disabled ki Association sing punsinduna lainga ki mafam na thamki bu Wapham Khari gumba sienaba miyoy sing bel thadokhi ba tarabadi makhal kya ki khongjang sing gani haikiba do handokle yanaba ma puraklabani na ingosa gi haksang hayang March taraga mari ga ayuk pung mapan tabada lawduna aroiba matho mangam pangthoklaba sem sare haina Dr. Kiran Yendrembam na makatana phongtokhi Mangna makataraduna MCAC ki matang na police na matamsa na thabak lakat Phakhiba bu thagat pa phongdokladuna senaba singi mathakta akan ba ek panduna sapsaba dandi piduna lamdam asida makalamatagi crime sa thandana ba honabiu haina sa phongdokhi amaromdana school mingsa thina bo honarak pa laibak thibane masak khangdaba organization kharana PLC Academy Mayai Kaithel Thobal District Laibu Mingsa Thinaba Media ki Kuthangna Phongdok Leb Thibini Kariguma Makhatani School Asibu Mingsa Thinaba Honaraglabadi Logyaba Mateng Legal Action Lauragani Han School Asigi Principal Thoksam Sanahal Mitaina Solamada Phongdoraki Seolasin Hai PLC Academy Mai Kaithel Lamdamas Laidiba Later Lairaba Mahiro Kayabu Apapa Mai Kaithel Lamjingna Honadun Lakli School Asigi teaching amadi non teaching staff sing na hinung til naidana so tharaba mai ke asongi mairoi singi kanduna yamna wan honadun lakli laibak thibadi class 10 exam hayang hangsista oiraglaba ngairaglaba matamda mairoi singda pungni wakal sonthana ba thawong asi tawbigano loijing loyada leiba laita laira mairoi singi kathoklibi school asibu mingsa thina ba honariba si tawpiyo haidi solasina makhata aduna kariguma school asibu nungsibiba tarabadi organization singasi Lakpiduna hiena phaba school uhenabegi damak khanabegi tanja lominasi masigi damak thonglauna hangduna thamjari organization asina press meet tawdringa gi mongoina school asida lakpiduna aseng madu hana khangnabegi tanja lobiram labadi hena apena poknam gadabani karigumba makhatan school asigi mingsa thina khonara labadi ain goiba mateng lauragani hanasu phongdorakli tentang na to papamana organ donation and transplant process haibesida awareness program pangdokre Kongnang Thaba University na Mohan Foundation ka kusamnaraga organ donation and transplant process ki matang na noma yoeba awareness program amang si university sida pangdokre leba sida organ donation amasum transplant process promote tawna pa panam na India government na packet pa Ayushman baba haiba wakhalon sige makhada awareness program adu pangthokpani haina university sige sirolmana haidi Kongnang Thaba University ki Dean and Director Dr. Aribam Gonesur Sharmana CLO duna pangthokiba ngasigi awareness program aduda Mohan Foundation ki program officer Laishrap Monica amasum transplant cooperator Thoidingjam Odayani anina expert oina saryaki awareness program aduda informative presentations interactive session amadi wang pakhungi session sing pangthok tuna saruk yariba singda organ donation amasum transplant process ki matang na marueba Wapham sing khangminaki adu hausikoi nadi myam pau matang se lusinjarage amasum myam puna no update ngaminasi